Rabies ki laina na malim gi oina chahi khudingi mi lising yankaidigi humpu phawa siri. Mi sibasi ayambadi Africa amasung Asia dani. Malim gi lebak sam yankai henbada chahi khudingi rabies laina na siriba apunba mi gi masingi chada marfudra manga romdi Africa amasung Asia da sibani. Rabies laina na mi yamna siba Asia gi lebak singi manungda India su amani. India da sahi amada mi lising tarani pandagi kun phawa si. Siribasing asigi manungda chada kuntradagi humpu phawdi sahi tara mangagi makhada laiba angang singni. India gi state ama oiriba Manipur su sahi khudingi rabies laina sandoktuna misi mina adum thohli. Manipur da laina asi ayamba matamda ningtham tha loirakpa matamdagi kalen tha changlakpa matam aduai phawda hek thokpa thengnari. Hauzik su Churachandpur district ta laina asi sandoraktuna yamdrabada mi ahum sikre amasung haukiba January thadagi hauzik phawda huina mi sikpa case satret yankhairom laikre. District administration na lokotpa khongthang amada district asigi new jobhengda containment zone lokthokre. Manipur Sarkar gi veterinary and animal husbandry services na jo Churachandpur district khaktanatana district kudimakta sexual thorang sing lokotpa haukre. Panbayabadi mamang sahigi oina rabies ki laina asi Mars thadagi sandokpa haukibani. Mars ahumdagi tarahumdoi phawgi manung khaktada mi mari leikidabani. Makoyadu Imphal West district ki Haurang Sabal dagi ama, Kaksing district ki Sugunu dagi ama, Thawbal district ki Khangabok part 3 Lamlong Kaithel dagi ama amasung Bisnupur district ki Nachaw ward number 2 dagi amani. Makoi marimak Rims Hospital da laikanaraba matung laikidabani. Veterinary and Animal Husbandry Services na mi mari adubu chikiba huising adugi sample lauraga Bangalore thaduna changeng tawbada sample marimak rabies positive oi haiba report pirakibani. Haukiba sahi kharachida Manipura rabies lainana mi yamna sikiba amasung laikat nagibasi haukiba English singani taruk amasung English singani tara mangadani. English singani tarukta tampaki tongan mafam singda rabies ki laina paksana sandoki. Imphal West district, Bisnupur district amasung Thawbal district ki tongan mafam singda rabies ni haina chingnaba laina na naduna hui kaya siki badanatana hui na sikpadagisu mi kun hena siki. English singani tara mangada Churachandpur amasung Tamenglong district da mi tara mangagi matakta siki. Churachandpur district khaktada mi tara ni thoi hena siki. Rabies na naduna sibasi hui na sikpadagi nataba hogdong na sikpadagi sibasu yaugdaba natte. COVID-19 ki laichat marakta haukiba English ngani kungi October thada Imphal West district ki manung chana leiba ngairangbam awang maning leikaida mi ani hogdong na sikpadagi laikide. Rabies ki laina si huida da natana hogdong sabi sekpi na singbadsu nai. Rabies naraba huina sikpaga rabies na naraba hogdong sabi sekpi na singbana sikpaga chap manana mida oirabasu natraga sada oirabasu rabies laina adumak sandui. Ngairangbam awang maning leikaida mi ani hogdong na sikpadagi laikhidabadusu makoibu sikliba hogdong sing adu rabies na narba hogdong sing oibadagini. Ising kibi hydrophobia hainasu khangnaba rabies ki laina asi khwaidagi naganbadi huidani. Miyoibada khwaidagi khudong thingai oiribasu huida nabasini. Rabies ki mahik si atopa rabies ki mahik yawba sa uchek singdagi matang sandorakpani. Maru oina ayambadi lamhuidagi sandopani haina launai. Hui amasung hogdongi oinadi rabies pu sangkraba numit tarani gi manungda adum si. Rabies sangkraba hui hogdong amata hingde layeng laga phanba ngamde. Karigumba hui na chiklabadi hui du hatokanu numit tarani gi manungda sibra sidabra yengo haina basu leiribani. Hui amasung hogdong sing matam chana amasung chang naina vaccine kak thoklabadi rabies laina si sanghandaba yai. Mida tetanus toxoid kaplaga tetanus mahik sanghandaba yabagum hui amasung hogdong jasu anti-rabies vaccine kapthoklaga rabies sanghandaba yai. Migi oinasu rabies na naraba huina natraga hogdong na sikpa khotpa yaurpa matamda matam chana anti-rabies vaccine kaphaurabadi kudong thiba thokadabadagi ngak thokpa ngammi. Yumda loiba hui amasung hogdong sing anti-rabies vaccine kapthoklaga rabies laina nahandaba yai haibasi hui amasung hogdong loiriba mipung khudimangsu adum ikhang khangnaraba ngaktani. Adubu thawa sanadaba haigadra hui hogdong loiriba mi ayambana kapthoknade. Hogdongi oinadi vaccine kapthoknabagi chang aduki matik nemna leiri.
hui amasung hogdongsinda anti-rabies vaccine kapasi rabies lainada misi mina yaurolaba matamdada thawai yaunabagumsu tawi. Haujiksu Churachandpur district mi siba yaurapaga loinana tongan ba mafam kayada hui amasung hogdongsing vaccine kapthoknaba haurakli. Rabies sandorokle haiba matam khaktada anti-rabies vaccine kapada thawai yaubagi mahuta atai matamdasu anti-rabies vaccine kapada thawai yauba changi. Yumda loiba hui amasung hogdongsing matam chana amasung chang naina anti-rabies vaccine kapthoklabadi rabies naningai maram suklai leite. Hui hogdongda rabies pu nabidrabadi miyam nasu laina asigidamak karimata kiningai leiroi.